Manipur thokliba irang asiga mari leinana lamdam asigi Paomee Singna Asengba achumba Paodam Pide Haina Assam Rifles ki Hannagi DJ retired Lieutenant General PC Nair na News 9 ki interview amada Phongdokhiba do Yumpham Yaodabani Haina All Manipur Working Journalists Union AMWJU amasung Editors Guild Manipur EGM ki President anina khutyek piduna thadorakpa cherol amana condemn tourakli cherol asina hai mamang thagta manaba maral kaya Editors Guild of India na sirakpadagi madu AMWJU amasung Editors Guild Manipur EGM na challenge Phongdokhiba local media singna irang asi hena chauthoroktanaba yamna chekshina amadi achumba paudam miyamda pinaba honaduna lakli Manipur gi media na sajinaba natraga oidaba visual sing sizinaduna miyamda lana paudam pidanaba akanba mongda honaduna lakli PC Nair na Phongdokhiba weaponized drone sing sizinakide hairiba wafam ado Asengbadagi nathaiduna ngangbani Kautruta thokiba thodok amada nupi ama laikidaba ado sniper maruna panbadagi laikidabani adubo mafam aduda sokhiba myoy sing adude drone dagi thadarakiba bomb gi machena panbadagi sokhibane drone season aduna bomb thadarakle haibagi eyewitness kaya ama laiba khaktanatana lamdam asigi Paomee amasu asogapan nangkribane kuki kulai paiba singna August 10 da oksongbungda crude rocket kapsilakiba aduga September 3 ta tronglaubi amasung moirangda amuk hanna crude rocket kapsilakiba laikre PC Nair na Phongdokhiba wafam sing adugi matung inade mahak lamdam asida thokliba irang asigi ground reality mayek sengna khangdre haibadu takchare AMWJU amade EGM na lamdam asigi front line da mathau tawriba Paomee singi mahut senduna PC Nair gi wafam sing adu akan mamongda yaningdaba Phongdokle amade nakal nama khagdagi wangangduna Yumpham Yaodaba wafam kaya Phongdoklaga irang ase chautok hanaba honabagi thawong ase makha tana chathabiganu hainasu cherol asina makha tana phongtorakle